ꯃꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤꯗ ꯌꯦꯡꯉꯤꯕ ꯃꯤ ꯑꯌꯥꯝꯕꯅ ꯄꯩꯁꯥ ꯃꯌꯥꯝ ꯑꯃ ꯑꯦꯇ꯭ꯔꯦꯛꯁꯟ ꯇꯧꯕ ꯄꯥꯝꯃꯤ꯫ ꯑꯩꯉꯣꯟꯗ ꯇꯣꯜꯂꯤꯕ ꯃꯤꯒꯤ ꯂꯟꯗꯣꯟꯁꯤꯡ ꯀꯃꯥꯏꯅ ꯁꯤꯡꯗꯣꯛꯀꯅꯤ? ꯊꯥ ꯑꯃꯒꯤ ꯑꯩꯉꯣꯟꯗ ꯆꯪꯉꯛꯏꯕ ꯏꯟꯀꯝꯁꯤ ꯅꯠꯇꯅ ꯑꯍꯦꯟꯕ ꯄꯩꯁꯥꯁꯦ ꯀꯃꯥꯏꯅ ꯇꯥꯟꯒꯅꯤ? ꯑꯗꯨꯒꯤ ꯋꯥꯐꯝꯗꯨ ꯈꯛꯇꯅꯤ ꯈꯟꯅꯔꯒ ꯂꯥꯛꯏꯁꯦ꯫ ꯑꯩꯉꯣꯟꯗ ꯄꯩꯁꯥ ꯃꯌꯥꯝ ꯑꯃ ꯑꯦꯇ꯭ꯔꯦꯛꯁꯟ ꯀꯃꯥꯏꯅ ꯇꯧꯒꯅꯤ? ꯅꯦꯆꯔꯒꯤ ꯃꯦꯅꯨ ꯀꯥꯔꯠꯁꯦ ꯁꯤꯖꯤꯟꯅꯔꯒ ꯑꯩꯅ ꯄꯩꯁꯥꯒꯤ ꯑꯣꯔꯗꯔ ꯀꯃꯥꯏꯅ ꯇꯧꯒꯅꯤ? ꯁꯨꯞꯅꯒꯤ ꯊꯥ ꯑꯃꯒꯤ ꯃꯅꯨꯡꯗ $50,000ꯁꯦ ꯏꯈꯪ ꯈꯪꯍꯧꯗꯅ ꯅꯉꯣꯟꯗ ꯆꯪꯉꯛꯄ ꯄꯥꯝꯃꯤ꯫ ꯃꯁꯤ ꯅꯠꯇ꯭ꯔꯁꯨ ꯅꯪꯅ ꯑꯄꯥꯝꯕ ꯑꯦꯃꯥꯎꯟꯗꯣ ꯑꯗꯨ ꯆꯪꯉꯛꯄ ꯄꯥꯝꯃꯤ ꯍꯥꯏꯅ ꯅꯁꯥꯅ ꯈꯟꯕꯤꯌꯨ꯫ ꯃꯤ ꯑꯌꯥꯝꯕꯅ ꯑꯩꯉꯣꯟꯗ ꯇꯣꯜꯂꯤꯕ ꯂꯟꯗꯣꯟꯁꯤꯡꯁꯦ ꯂꯣꯏꯅ ꯀꯣꯛꯊꯣꯛꯄ ꯄꯥꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯣꯏꯒꯤ ꯊꯃꯣꯏꯗꯗꯤ ꯂꯟꯗꯣꯟ ꯈꯛꯇꯒꯤ ꯈꯜꯂꯒ ꯂꯩꯕ ꯇꯥꯔꯒꯗꯤ ꯑꯗꯨꯒꯤ ꯂꯟꯗꯣꯟꯗꯣ ꯍꯦꯟꯅ ꯇꯣꯟꯁꯤꯜꯂꯛꯀꯅꯤ, ꯀꯣꯛꯊꯣꯛꯄ ꯅꯥꯏꯔꯣꯏ꯫ ꯃꯔꯝ ꯑꯁꯤꯅ ꯑꯗꯨ ꯄꯨꯝꯅꯃꯛꯇꯨ ꯊꯥꯗꯣꯛꯑꯒ ꯅꯨꯡꯉꯥꯏꯕ ꯀꯜꯄꯅꯥ ꯇꯧꯕ ꯍꯧꯕꯤꯌꯨ꯫ ꯃꯤ ꯑꯌꯥꯝꯕꯅ ꯑꯩꯉꯣꯟꯗ ꯋꯥꯍꯪ ꯍꯪꯉꯤ, ꯑꯗꯨꯗꯤ ꯑꯩꯒꯤ ꯏꯟꯀꯝꯁꯦ ꯀꯃꯥꯏꯅ ꯗꯕꯜ ꯇꯧꯒꯅꯤ? ꯑꯗꯨꯕꯨ ꯃꯣꯏ ꯄꯨꯝꯅꯃꯛꯇꯣ ꯃꯁꯥꯒꯤ ꯏꯟꯀꯝꯁꯦ ꯗꯕꯜ ꯑꯣꯏꯔꯛꯇꯅꯕ ꯊꯕꯛꯇꯤ ꯑꯃꯠꯇ ꯇꯧꯗꯦ꯫ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯂꯥꯛꯑꯒ ꯍꯥꯏ, ꯃꯁꯤ ꯊꯕꯛꯁꯤꯡꯁꯦ ꯑꯩꯉꯣꯟꯗ ꯑꯣꯏꯊꯣꯛꯄ ꯉꯝꯂꯔꯣꯏ꯫ ꯑꯗꯨꯕꯨ ꯅꯦꯆꯔꯅ ꯍꯥꯏꯔꯤꯕꯗꯤ ꯅꯪꯒꯤ ꯑꯄꯥꯝꯕꯗꯣ ꯑꯩꯒꯤꯁꯨ ꯑꯌꯥꯕꯅꯤ꯫ ꯃꯤ ꯑꯌꯥꯝꯕꯅ ꯃꯥꯒꯤ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡꯗ, ꯃꯔꯤ ꯃꯇꯥꯁꯤꯡꯗ ꯍꯥꯏ, ꯑꯗꯨꯗꯤ ꯑꯩꯉꯣꯟꯗ ꯄꯩꯁꯥ ꯂꯩꯇꯦ, ꯑꯩꯉꯣꯟꯗ ꯄꯩꯁꯥ ꯋꯥꯠꯂꯦ, ꯄꯩꯁꯥ ꯂꯥꯛꯐꯝꯁꯨ ꯂꯩꯇꯦ꯫ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯁꯣꯝꯒꯤ ꯄꯨꯟꯁꯤꯗ ꯄꯩꯁꯥ ꯂꯥꯛꯀꯗꯧꯕꯁꯨ ꯂꯩꯇꯦ꯫ ꯃꯔꯝꯗꯤ ꯁꯣꯝꯅ ꯂꯩꯇꯕ ꯄꯣꯠ ꯈꯛꯇꯒꯤ ꯑꯦꯇ꯭ꯔꯦꯛꯁꯟ ꯇꯧꯔꯒ ꯂꯩꯔꯒꯗꯤ ꯁꯨꯡꯂꯥꯛ ꯂꯥꯛꯑꯣꯏ꯫ ꯇꯁꯦꯡꯅꯃꯛ ꯄꯩꯁꯥ ꯑꯦꯇ꯭ꯔꯦꯛꯁꯟ ꯇꯧꯒꯦ ꯈꯜꯂꯒꯗꯤ ꯃꯗꯣ ꯄꯣꯖꯤꯇꯤꯚꯇꯨ ꯑꯣꯏꯅ ꯀꯜꯄꯅꯥ ꯇꯧꯕꯤꯌꯨ꯫ ꯊꯥ ꯈꯨꯗꯤꯡꯒꯤ ꯑꯩꯉꯣꯟꯗ ꯕꯦꯡꯛꯇꯒꯤ ꯀ꯭ꯔꯦꯗꯤꯠꯀꯤ ꯑꯦꯃꯥꯎꯟꯠ ꯕꯦꯂꯦꯟꯁꯇꯣ ꯑꯗꯨ ꯏꯔꯒ ꯑꯗꯨꯝ ꯂꯥꯛꯑꯦ꯫ ꯃꯗꯨꯒꯤ ꯑꯦꯃꯥꯎꯟꯠꯇꯣ ꯌꯥꯝꯅ ꯄꯤꯛꯑꯦ꯫ ꯑꯩꯅ ꯈꯪꯉꯤ ꯂꯣ ꯑꯣꯐ ꯑꯦꯇ꯭ꯔꯦꯛꯁꯟꯁꯦ ꯃꯊꯧ ꯐꯖꯅ ꯇꯧꯏ꯫ ꯃꯔꯝ ꯑꯗꯨꯅ ꯃꯗꯨꯗ ꯏꯔꯤꯕ ꯕꯦꯂꯦꯟꯁꯇꯣ ꯑꯩꯅ ꯃꯨꯠꯊꯠꯂꯒ ꯑꯩꯅ ꯄꯥꯝꯕ ꯑꯦꯃꯥꯎꯟꯠꯗꯣ ꯏꯁꯜꯂꯤ꯫ ꯃꯗꯨꯅꯤ ꯑꯩꯅ ꯌꯦꯡꯕ ꯄꯥꯝꯕꯗꯣ꯫ ꯑꯗꯨꯒ ꯑꯩꯉꯣꯟꯗ ꯕꯦꯂꯦꯟꯁ ꯃꯌꯥꯝ ꯑꯃ ꯂꯥꯛꯅꯕꯒꯤ ꯑꯩꯅ ꯑꯦꯇ꯭ꯔꯦꯛꯁꯟ ꯇꯧꯕ ꯍꯧꯔꯦ꯫ ꯃꯗꯨꯗꯒꯤ ꯊꯥ ꯑꯗꯨꯝꯗꯒꯤ ꯑꯩꯉꯣꯟꯗ ꯔꯤꯌꯦꯛꯁꯟ ꯑꯃ ꯂꯥꯛꯄ ꯍꯧꯏ꯫ ꯑꯩꯉꯣꯟꯗ ꯇꯥꯛꯄꯤꯔꯛꯄꯒꯤ ꯃꯇꯨꯡꯏꯟꯅ ꯄꯩꯁꯥ ꯍꯥꯏꯕꯁꯦ ꯌꯥꯝ ꯋꯥꯅ ꯇꯥꯜꯂꯒ ꯐꯪꯉꯤ꯫ ꯑꯗꯨꯒꯤ ꯃꯍꯨꯠꯇ ꯑꯩꯅ ꯍꯥꯏꯕ ꯍꯧꯔꯦ, ꯑꯗꯨꯗꯤ ꯄꯩꯁꯥꯁꯦ ꯌꯥꯝ ꯂꯥꯏꯅ ꯇꯥꯟꯕ ꯐꯪꯉꯤ꯫ ꯅꯧꯔꯤꯉꯩꯗꯗꯤ ꯕ꯭ꯔꯦꯟꯗꯒꯤ ꯀꯣꯏꯁꯟ ꯂꯥꯛꯀꯅꯤ, ꯅꯪ ꯍꯥꯏꯕꯗꯨ ꯑꯣꯏꯗꯕꯅꯤ꯫ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯄꯨꯛꯅꯤꯡ ꯑꯃꯁꯨꯡ ꯕ꯭ꯔꯦꯟ ꯑꯅꯤꯒꯤ ꯃꯔꯛꯇ ꯏꯪꯈꯥꯏꯅꯕ ꯈꯔꯗꯤ ꯆꯪꯉꯤ꯫ ꯃꯥꯜ ꯗꯥꯎꯂꯠ ꯄꯩꯁꯥꯒꯤ ꯃꯇꯥꯡꯁꯤꯗꯤ ꯁꯣꯝꯅ ꯀꯔꯤꯅ ꯈꯟꯕꯅꯣ ꯑꯗꯨꯒꯤ ꯃꯈꯥ ꯌꯥꯝ ꯄꯣꯜꯂꯤ꯫ ꯑꯩꯅ ꯐꯝꯃꯒ ꯑꯦꯇ꯭ꯔꯦꯛꯁꯟꯒꯤ ꯃꯇꯥꯡꯗ ꯃꯤꯉꯣꯟꯗ ꯀ꯭ꯂꯥꯁ ꯇꯧꯕ ꯃꯇꯝꯗ ꯑꯩꯅ ꯇꯥꯛꯏꯕ ꯁꯕꯖꯦꯛꯁꯦ ꯁꯤꯒꯤ 80%ꯗꯤ ꯁꯥꯏꯟꯁ ꯑꯃꯁꯨꯡ ꯊꯤꯡꯀꯤꯡꯒꯤ ꯃꯇꯥꯡꯗꯅꯤ꯫ ꯃꯤ ꯑꯌꯥꯝꯕꯅ ꯍꯥꯏ, ꯑꯗꯨꯗꯤ ꯅꯪꯗꯤ ꯇꯧꯕ ꯉꯝꯈꯤꯕ ꯌꯥꯏ, ꯑꯗꯨꯕꯨ ꯑꯩꯈꯣꯏꯗꯤ ꯉꯝꯃꯣꯏ꯫ ꯑꯩꯅ ꯍꯥꯏꯅꯤꯡꯕꯗꯤ ꯃꯤ ꯈꯨꯗꯤꯡꯃꯛꯁꯦ ꯃꯁꯥꯒꯤ ꯁ꯭ꯇꯦꯟꯗꯔꯗ, ꯃꯥꯒꯤ ꯑꯧꯀꯥꯠꯁꯦ ꯆꯦꯟꯖ ꯇꯧꯕꯒꯤ ꯑꯦꯕꯤꯂꯤꯇꯤ ꯑꯣꯏ꯫ ꯑꯁꯤꯒꯨꯝꯕ ꯃꯤ ꯃꯈꯜ ꯃꯌꯥꯝ ꯑꯃꯁꯨ ꯂꯩ꯫ ꯃꯥꯅ ꯄꯩꯁꯥ ꯃꯌꯥꯝ ꯑꯃꯗꯤ ꯇꯥꯜꯂꯦ, ꯑꯗꯨꯕꯨ ꯃꯥꯒꯤ ꯃꯔꯤ ꯃꯇꯥꯁꯤꯡꯒꯗꯤ ꯊꯤꯅꯩ꯫ ꯑꯦꯛꯆꯨꯑꯦꯂꯤ ꯃꯣꯏꯒꯤ ꯂꯥꯏꯐꯇꯣ ꯏꯅꯥꯛ ꯈꯨꯟꯕ ꯀꯧꯗꯦ꯫ ꯃꯗꯣ ꯃꯇꯝ ꯀꯨꯏꯅ ꯂꯩꯒꯅꯤ ꯍꯥꯏꯕꯒꯤ ꯒꯦꯔꯦꯟꯇꯤ ꯂꯩꯇꯦ꯫ ꯁꯤꯒꯨꯝꯕ ꯃꯈꯜꯒꯤ ꯃꯤ ꯃꯌꯥꯝ ꯑꯃꯁꯨ ꯂꯩ꯫ ꯃꯉꯣꯟꯗ ꯄꯩꯁꯥ ꯃꯌꯥꯝ ꯑꯃ ꯂꯩ, ꯑꯗꯨꯕꯨ ꯃꯥꯒꯤ ꯍꯦꯜꯊꯁꯦ ꯄꯨꯔꯥ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯉꯥꯛꯇꯅꯤ꯫ ꯑꯁꯤꯒꯨꯝꯕ ꯏꯅꯥꯛ ꯈꯨꯟꯕꯁꯦ ꯀꯔꯤ ꯇꯧꯅꯅꯤ? ꯑꯦꯛꯆꯨꯑꯦꯂꯤ ꯏꯅꯥꯛ ꯈꯨꯟꯕ ꯍꯥꯏꯕꯁꯤꯗꯤ ꯃꯥꯏꯀꯩ ꯈꯨꯗꯤꯡꯃꯛꯇ ꯐꯤꯠ ꯑꯣꯏꯒꯗꯕꯅꯤ꯫ ꯋꯦꯁꯇꯔꯟꯁꯤꯡꯁꯦ ꯑꯌꯥꯝꯕꯅ ꯃꯣꯏꯒꯤ ꯃꯥꯏ ꯄꯥꯛꯄꯒꯤ ꯃꯥꯏꯀꯩꯔꯣꯝꯗ ꯆꯦꯜꯂꯤ꯫ ꯐꯖ-ꯐꯖꯕ ꯒꯥꯔꯤ, ꯐꯖ-ꯐꯖꯕ ꯌꯨꯝ, ꯑꯆꯧ-ꯑꯆꯧꯕ ꯕꯤꯖꯤꯅꯦꯁ, ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ, ꯑꯗꯨꯒꯨꯝꯕ ꯑꯦꯟꯖꯣꯏꯃꯦꯟꯠ ꯂꯥꯏꯐꯇꯣ ꯄꯥꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯥꯅ ꯄꯥꯝꯃꯤꯕꯁꯤꯡꯗꯣ ꯐꯪꯉꯕ ꯃꯇꯨꯡꯗꯁꯨ ꯃꯥꯒꯤ ꯄꯨꯟꯁꯤꯗꯣ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯂꯩꯒꯅꯤ ꯍꯥꯏꯕꯒꯤ ꯒꯦꯔꯦꯟꯇꯤ ꯑꯃꯐꯥꯎ ꯂꯩꯇꯦ꯫ ꯃꯣꯏꯁꯤꯡꯗꯣ ꯃꯥꯅ ꯄꯥꯝꯕ ꯄꯣꯠ ꯄꯨꯝꯅꯃꯛꯁꯦ ꯂꯩꯔꯒ ꯁꯤꯖꯤꯟꯅꯩ, ꯃꯥ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛꯇ꯫ ꯃꯁꯤ ꯄꯨꯝꯅꯃꯛꯁꯦ ꯑꯔꯥꯟꯕꯅꯤ꯫ ꯑꯩꯈꯣꯏꯒꯤ ꯊꯃꯣꯏ ꯄꯨꯛꯅꯤꯡ ꯄꯨꯝꯅꯃꯛ ꯁꯥꯟꯇꯤ ꯑꯣꯏꯕ ꯄꯣꯠꯇꯣ ꯃꯗꯨ ꯊꯤꯒꯗꯕꯅꯤ꯫ ꯃꯗꯨ ꯈꯛꯇꯗ ꯑꯩꯒꯤ ꯄꯨꯟꯁꯤꯁꯦ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯍꯥꯏꯕꯗꯨ ꯑꯣꯏꯕ ꯐꯪꯒꯅꯤ꯫ ꯏꯁꯥꯅ ꯏꯁꯥꯁꯦ ꯑꯐꯕ ꯃꯤ ꯑꯃꯗꯧꯅ ꯎꯕ ꯉꯝꯖꯗ꯭ꯔꯕ, ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯃꯤꯉꯣꯟꯗ ꯀꯃꯥꯏꯅ ꯑꯁꯥ ꯇꯧꯔꯨꯅꯤ ꯃꯤꯁꯤꯡꯗꯨꯅ ꯑꯩꯕꯨ ꯑꯐꯕꯅꯦꯅ ꯎꯔꯝꯒꯅꯤ ꯀꯥꯏꯅ? ꯂꯣ ꯑꯣꯐ ꯑꯦꯇ꯭ꯔꯦꯛꯁꯟ ꯍꯥꯏꯕꯁꯤꯒꯤ ꯌꯥꯝ ꯃꯔꯨꯑꯣꯏꯕ ꯄꯣꯠꯁꯦ ꯑꯩꯈꯣꯏ ꯏꯁꯥꯅ ꯏꯁꯥꯕꯨ ꯇꯝꯖꯕꯗꯨꯅꯤ꯫ ꯃꯁꯦ ꯐꯖꯅ ꯒ꯭ꯌꯥꯟ ꯇꯥꯕꯤꯌꯨ꯫ ꯋꯥꯍꯪ ꯑꯃ ꯍꯪꯒꯦ, ꯃꯁꯤꯒꯤ ꯋꯥꯍꯪꯁꯦ ꯃꯨꯟꯅ ꯈꯟꯊꯕꯤꯌꯨ꯫
ꯅꯁꯥꯅ ꯅꯁꯥꯁꯦ ꯏꯖꯠ ꯑꯗꯨꯛ ꯌꯥꯝꯅ ꯇꯧꯕ꯭ꯔꯥ? ꯑꯇꯣꯞꯄ ꯃꯤꯁꯤꯡꯅ ꯅꯪꯉꯣꯟꯗ ꯇꯧꯍꯟꯅꯤꯡꯉꯤꯕ ꯏꯖꯠꯇꯨꯒ ꯆꯞ ꯃꯥꯟꯅꯅ ꯑꯇꯣꯞꯄꯗ ꯏꯖꯠ ꯃꯌꯥꯝ ꯑꯃ ꯄꯤꯅꯕ ꯃꯍꯨꯠꯇ ꯅꯁꯥꯅ ꯅꯁꯥꯕꯨ ꯏꯖꯠ ꯇꯧꯖꯧ꯫ ꯑꯇꯣꯞꯄꯒꯤ ꯋꯥꯈꯜꯗꯣ ꯂꯥꯞꯅ ꯊꯝꯈꯣ꯫ ꯅꯁꯥꯅ ꯅꯁꯥꯁꯦ ꯑꯗꯨꯛ ꯌꯥꯝꯅ ꯊꯜꯍꯜꯂꯨ ꯃꯗꯨꯗꯒꯤ ꯄꯥꯊꯣꯔꯛꯄꯗꯨꯅ ꯑꯇꯣꯞꯄ ꯃꯤꯗꯁꯨ ꯄꯤꯊꯣꯛꯄ ꯌꯥꯅꯕ꯫ ꯑꯩꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯑꯩꯁꯦ ꯃꯤ ꯃꯌꯥꯝꯅ ꯁꯛ ꯐꯖꯩꯌꯦꯅ ꯍꯥꯏꯕꯤꯕꯗꯨ ꯄꯥꯝꯈꯤ꯫ ꯋꯥꯔꯜꯗꯒꯤ ꯐꯖꯕ ꯑꯦꯛꯇ꯭ꯔꯦꯁꯁꯤꯡꯁꯦ ꯃꯁꯛ ꯃꯇꯧ ꯌꯥꯝ ꯐꯖꯩ, ꯑꯗꯨꯕꯨ ꯑꯩꯗꯤ ꯌꯥꯝꯅ ꯊꯤ꯫ ꯑꯩꯒꯤ ꯁꯛ ꯊꯤꯕꯁꯦ ꯑꯗꯨꯒꯤ ꯃꯇꯝꯗꯨ ꯐꯥꯎꯕꯗꯅꯤ, ꯑꯗꯨꯒꯨꯝꯕ ꯃꯇꯝ ꯏꯁꯥꯅ ꯏꯁꯥꯕꯨ ꯁꯛ ꯐꯖꯩꯌꯦꯅ ꯌꯦꯡꯕ ꯉꯝꯖꯗ꯭ꯔꯤ ꯐꯥꯎꯕ꯫ ꯑꯩꯒꯤ ꯏꯁꯀꯤꯟ, ꯑꯩꯒꯤ ꯁꯛ, ꯑꯩꯒꯤ ꯐꯤꯒꯔ ꯁꯤ ꯄꯨꯝꯅꯃꯛꯁꯦ ꯏꯁꯥꯅ ꯏꯁꯥꯕꯨ ꯄꯥꯝꯅ ꯌꯦꯡꯉꯕ ꯃꯇꯝꯗꯣ, ꯑꯗꯨꯒꯤ ꯃꯇꯝꯗꯨꯗ ꯈꯛꯇ ꯑꯇꯣꯞꯄꯁꯤꯡꯅꯁꯨ ꯑꯩꯕꯨ ꯄꯥꯝꯅ ꯌꯦꯡꯅꯕ ꯍꯧꯔꯛꯀꯅꯤ꯫ ꯍꯧꯈꯤꯕ ꯆꯍꯤ 35ꯗꯒꯤ ꯑꯩꯁꯦ ꯏꯁꯥꯅ ꯏꯁꯥꯁꯦ ꯌꯥꯝꯅ ꯅꯨꯡꯁꯤꯖꯩ꯫ ꯃꯤꯁꯤꯡꯁꯦ ꯑꯇꯣꯞꯄꯒꯤ ꯑꯁꯣꯏ ꯑꯉꯥꯝ ꯊꯤꯔꯒ ꯃꯗꯨ ꯀꯝꯄ꯭ꯂꯦꯟ ꯇꯧꯕꯗ ꯊꯧꯅꯥ ꯌꯥꯝ ꯐꯩ꯫ ꯑꯩꯒꯤ ꯊꯕꯛ ꯇꯧꯕ ꯃꯐꯝꯗ ꯃꯤꯁꯤꯡꯁꯤꯅ ꯑꯩꯕꯨ ꯑꯉꯥꯎꯕ ꯁꯦꯝꯃꯤ, ꯀꯅꯥꯝꯇꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯗꯦ꯫ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯅꯁꯨ ꯑꯩꯕꯨ ꯌꯥꯝꯅ ꯊꯤꯅ ꯇꯧꯕꯤ꯫ ꯑꯩꯒꯤ ꯏꯆꯥꯗꯤ ꯃꯔꯧ ꯌꯥꯝꯅ ꯇꯜꯂꯤ꯫ ꯑꯩꯒꯤ ꯔꯤꯂꯦꯁꯟꯁꯦ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯍꯤꯡꯒꯦ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯑꯩꯅ ꯑꯇꯣꯞꯄꯒꯤ ꯐꯠꯇꯕ ꯈꯛꯇ ꯎꯕꯒꯤ ꯃꯍꯨꯠꯇ ꯑꯐꯕ ꯈꯛꯇ ꯍꯥꯟꯅ ꯎꯕ ꯍꯧꯕꯤꯌꯨ꯫ ꯑꯩꯈꯣꯏꯅ ꯃꯤꯒꯤ ꯐꯠꯇꯕ ꯇꯧꯕ ꯇꯥꯔꯒꯗꯤ ꯃꯤꯒꯤ ꯐꯠꯇꯕ ꯉꯥꯛꯇ ꯎꯔꯛꯀꯅꯤ꯫ ꯁꯨꯃꯥꯏꯅ ꯃꯇꯩ ꯃꯅꯥꯎ ꯀꯌꯥꯒꯤ ꯈꯠꯅ ꯆꯩꯅꯕ ꯄꯨꯝꯅꯃꯛꯁꯦ ꯂꯣꯏꯅ ꯐꯍꯟꯕ ꯌꯥꯏ꯫ ꯗꯥꯏꯔꯤ ꯑꯃ ꯄꯥꯏꯕꯤꯔꯣ, ꯑꯗꯨꯒ ꯅꯪꯅ ꯌꯦꯡꯊꯤꯅꯔꯤꯕ ꯃꯤꯗꯣ ꯃꯥꯒꯤ ꯑꯐꯕꯗꯨ ꯈꯛꯇ ꯏꯊꯕ ꯍꯧꯔꯣ꯫ ꯃꯥꯅ ꯃꯇꯦꯡ ꯄꯥꯡꯕꯤꯈꯤꯕ ꯃꯥꯒꯤ ꯃꯑꯣꯡ ꯃꯇꯧ, ꯃꯥꯒꯤ ꯋꯥꯉꯥꯡ ꯁꯉꯥꯡ ꯑꯐꯕꯗꯣ ꯈꯜꯂꯒ ꯁꯨꯝ ꯏꯊꯕ ꯍꯧ꯫ ꯁꯨꯃꯥꯏꯅ ꯊꯥ ꯑꯃ ꯆꯨꯝꯅ ꯏꯊꯕ ꯇꯥꯔꯒꯗꯤ ꯁꯣꯝꯒꯤ ꯄꯨꯟꯁꯤꯗ ꯂꯩꯔꯤꯕ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯤꯡꯗꯣ ꯂꯣꯏꯅ ꯅꯨꯡꯁꯤꯠ ꯑꯣꯜꯂꯒ ꯄꯥꯏꯈ꯭ꯔꯒꯅꯤ꯫ ꯁꯣꯝꯅ ꯑꯇꯣꯞꯄ ꯃꯤꯕꯨ ꯀꯟꯇ꯭ꯔꯣꯜ ꯇꯧꯕ ꯌꯥꯔꯣꯏ, ꯅꯁꯥ ꯈꯛꯇꯪ ꯀꯟꯇ꯭ꯔꯣल ꯇꯧꯖꯒꯗꯕꯅꯤ꯫ ꯁꯣꯝꯅ ꯁꯣꯝꯒꯤ ꯌꯨꯝꯗ ꯃꯣꯟꯗꯥ ꯅꯨꯡꯉꯥꯏꯅ ꯂꯩꯔꯤꯉꯩ ꯃꯇꯝꯁꯤꯗ ꯑꯇꯣꯞꯄ ꯃꯤ ꯑꯃ ꯂꯥꯛꯑꯦꯅ ꯈꯜꯂꯁꯤ꯫ ꯂꯥꯛꯏꯕ ꯃꯤꯁꯦ ꯃꯊꯥ ꯌꯥꯝ ꯁꯥꯕ, ꯇꯦꯟꯁꯟꯅ ꯄꯤꯛ ꯊꯟꯕ ꯃꯤꯅꯦꯅꯁꯨ ꯈꯜꯂꯁꯤ꯫ ꯑꯗꯨꯒꯤ ꯃꯇꯝꯗꯨꯗꯁꯨ ꯁꯣꯝꯒꯤ ꯃꯣꯟꯗꯥ ꯅꯨꯡꯉꯥꯏꯕꯗꯣ ꯋꯥꯈꯜꯁꯦ ꯑꯇꯣꯞꯄ ꯅꯥꯀꯜ ꯑꯃꯗ ꯊꯩꯗꯣꯛꯑꯒ ꯅꯨꯡꯉꯥꯏꯅ ꯍꯤꯡꯕ ꯑꯗꯨꯝ ꯌꯥꯒꯅꯤ꯫ ꯍꯥꯏꯕꯗꯤ ꯁꯣꯝꯒꯤ ꯅꯨꯡꯉꯥꯏꯕꯗꯤ ꯁꯣꯝꯅ ꯁꯦꯝꯖꯒꯗꯕꯅꯤ꯫ ꯁꯣꯝꯅ ꯈꯜꯂꯤ ꯁꯣꯝꯒꯤ ꯍꯦꯄꯤ ꯂꯥꯏꯐꯀꯤ ꯔꯤꯃꯣꯠꯁꯦ ꯁꯣꯝꯅ ꯅꯨꯡꯁꯤꯖꯔꯨꯕ ꯅꯪꯒꯤ ꯒꯥꯔꯜꯐ꯭ꯔꯦꯟꯕꯨ ꯑꯣꯏꯔꯕꯁꯨ, ꯅꯪꯒꯤ ꯋꯥꯏꯐꯕꯨ ꯑꯣꯏꯔꯕꯁꯨ, ꯅꯪꯒꯤ ꯅꯆꯥ ꯑꯣꯏꯔꯕꯁꯨ, ꯅꯪꯒꯤ ꯏꯃꯥ ꯕꯕꯥꯕꯨ ꯑꯣꯏꯔꯕꯁꯨ, ꯃꯈꯣꯏꯅ ꯔꯤꯃꯣꯠꯇꯣ ꯄꯥꯏꯔꯒ ꯅꯪ ꯄꯨꯟꯁꯤꯁꯦ ꯅꯨꯡꯉꯥꯏꯒꯅꯦꯅ ꯈꯜꯂꯤ꯫ ꯃꯗꯨ ꯑꯣꯏꯊꯣꯛꯄ ꯌꯥꯔꯣꯏ꯫ ꯅꯁꯥꯒꯤ ꯅꯨꯡꯉꯥꯏꯕꯒꯤ ꯆꯥꯕꯤꯗꯤ ꯅꯁꯥ ꯈꯛꯇꯗ ꯊꯝꯒꯗꯕꯅꯤ꯫ ꯇ꯭ꯔꯤꯠꯃꯦꯟ ꯇꯧꯕꯗ ꯄ꯭ꯂꯦꯁꯤꯕꯣ ꯏꯐꯦꯛꯁꯦ ꯀꯃꯥꯏꯅ ꯇꯧꯋꯦ ꯍꯥꯏꯕ ꯅꯣꯏꯅ ꯐꯖꯅ ꯍꯦꯟꯅ ꯈꯪꯂꯝꯂꯒꯅꯤ꯫ ꯑꯗꯨꯒꯨꯝꯕ ꯇꯦꯕ꯭ꯂꯦꯠ ꯃꯗꯨ ꯆꯥꯔꯒ ꯍꯛꯆꯥꯡꯗ ꯀꯔꯤꯝꯇ ꯀꯥꯟꯅꯒꯗꯕ ꯂꯩꯇꯕ, ꯁꯨꯞꯅꯒꯤ ꯆꯤꯅꯤ ꯅꯠꯇ꯭ꯔꯒ ꯀꯩꯅꯣꯝ ꯄꯣꯠ ꯑꯃꯈꯛꯇꯪ ꯌꯥꯎꯕ, ꯃꯗꯨꯒꯤ ꯇꯦꯕ꯭ꯂꯦꯠꯇꯨ ꯈꯛ ꯆꯥꯔꯒꯁꯨ ꯑꯩꯈꯣꯏꯒꯤ ꯑꯅꯥꯕꯁꯤ ꯐꯩ꯫ ꯑꯩꯈꯣꯏ ꯅꯥꯕꯗ ꯆꯥꯔꯤꯕ ꯇꯦꯕ꯭ꯂꯦꯠꯇꯨꯒ ꯆꯞ ꯃꯥꯟꯅꯅ꯫ ꯃꯁꯤ ꯄꯨꯝꯅꯃꯛꯁꯦ ꯑꯩꯈꯣꯏꯒꯤ ꯀꯣꯛꯁꯤꯅ ꯇꯧꯔꯤꯕꯅꯤ꯫ ꯑꯆꯧꯕ ꯍꯤꯗꯥꯛꯇꯒꯤꯁꯨ ꯑꯩꯈꯣꯏꯒꯤ ꯀꯣꯛꯁꯤꯅ ꯍꯦꯟꯕ ꯃꯇꯝꯁꯨ ꯂꯩ꯫ ꯑꯩꯈꯣই ꯀꯩꯒꯨꯝꯕ ꯑꯅꯥꯕ ꯑꯃꯒꯤꯗꯃꯛꯇ ꯃꯗꯨꯒꯤ ꯍꯤꯗꯥꯛ ꯃꯌꯥꯝ ꯑꯃ ꯊꯤꯕꯒꯤ ꯃꯍꯨꯠꯇ ꯏꯁꯥꯅ ꯀꯣꯛꯁꯤꯗ ꯑꯅꯥꯕꯁꯤ ꯊꯤꯖꯔꯒ ꯏꯁꯥ ꯏꯇꯣꯝꯇꯅ ꯂꯥꯌꯦꯡꯖꯕꯁꯨ ꯌꯥꯏ꯫ ꯍꯤꯗꯥꯛ ꯆꯥꯗ꯭ꯔꯒꯗꯤ ꯁꯤꯔꯅꯤ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯍꯤꯗꯥꯛ ꯆꯥꯕꯤꯌꯨ, ꯑꯗꯨꯒ ꯂꯣꯏꯅꯅ ꯃꯗꯨꯒꯤ ꯍꯧꯔꯛꯐꯝꯗꯣ ꯏꯁꯥꯅ ꯊꯤꯖꯕꯗꯤ ꯂꯦꯞꯀꯅꯨ꯫ ꯁꯣꯝꯅ ꯁꯣꯝꯒꯤ ꯊꯃꯣꯏꯁꯦ ꯂꯣꯏꯅ ꯍꯥꯡꯗꯣꯛꯑꯒ ꯃꯁꯤꯒꯤ ꯁꯦꯀ꯭ꯔꯦꯠꯁꯦ ꯑꯩꯈꯣꯏꯅ ꯑꯦꯄ꯭ꯂꯥꯏ ꯇꯧꯅꯕ ꯍꯣꯠꯅꯕ ꯇꯥꯔꯒꯗꯤ ꯃꯗꯨꯒꯤ ꯔꯤꯖꯜ ꯆꯥꯎꯅ ꯐꯪꯒꯅꯤ꯫ ꯂꯟ ꯊꯨꯝ, ꯏꯖꯠ, ꯅꯪꯅ ꯑꯄꯥꯝꯕ ꯄꯨꯝꯅꯃꯛꯇꯣ ꯂꯣꯏꯅꯃꯛ ꯐꯪꯒꯅꯤ꯫ ꯃꯗꯨ ꯄꯨꯝꯅꯃꯛꯇꯣ ꯅꯦꯆꯔꯗ ꯑꯋꯥꯠꯄ ꯑꯃꯐꯥꯎ ꯂꯩꯇꯦ꯫ ꯑꯗꯨꯒ ꯀꯩꯒꯨꯝꯕ ꯁꯣꯝꯒꯤ ꯄꯨꯟꯁꯤꯗ ꯑꯋꯥꯕꯅ ꯄꯤꯛꯊꯟꯅ ꯀꯣꯏꯁꯤꯟ ꯂꯩ ꯇꯥꯔꯒꯗꯤ ꯃꯗꯨꯅ ꯊꯃꯣꯏꯗ ꯆꯩꯅꯥ ꯐꯥꯎꯕ ꯍꯧꯔꯛꯏ꯫ ꯃꯗꯨꯒꯤ ꯑꯋꯥꯕꯒꯤ ꯃꯣꯃꯦꯟ ꯄꯨꯝꯅꯃꯛꯇꯣ ꯊꯃꯣꯏꯗ ꯆꯩꯅꯥ ꯐꯥꯎꯒꯅꯤ꯫ ꯁꯃꯥꯖꯁꯤꯗ ꯂꯥꯌꯦꯡꯕꯗ ꯐꯔꯔꯣꯏꯗꯕ ꯑꯅꯥꯕ ꯍꯥꯏꯕꯗꯤ ꯗꯤꯁ ꯑꯗꯨꯒꯤ ꯃꯤꯅꯤꯡꯗꯤ ꯑꯗꯨꯒꯨꯝꯕ ꯍꯛꯆꯥꯡ ꯆꯩꯅꯥꯅ ꯄꯤꯛ ꯊꯜꯂꯕ ꯑꯩꯈꯣꯏꯒꯤ ꯑꯀꯣꯏꯕꯗ ꯑꯅꯥꯕ ꯂꯤꯁꯤꯡ ꯀꯌꯥ ꯑꯃ ꯂꯩ꯫ ꯑꯁꯤ ꯄꯨꯝꯅꯃꯛꯁꯦ ꯁꯨꯞꯅꯒꯤ ꯑꯩꯈꯣꯏꯅ ꯇꯦꯟꯁꯟ ꯂꯧꯕꯗꯒꯤ ꯑꯣꯏꯔꯛꯈꯤꯕ ꯉꯥꯛꯇꯅꯤ꯫
ꯌꯣꯠꯀꯤ ꯄꯥꯏꯞ ꯑꯃꯗ ꯅꯠꯇ꯭ꯔꯒ ꯌꯣꯠꯀꯤ ꯖꯟꯖꯤꯔ ꯑꯃꯗ ꯃꯗꯨꯗ ꯌꯥꯝ ꯀꯟꯅ ꯄ꯭ꯔꯦꯁꯔ ꯄꯤꯕ ꯇꯥꯔꯒꯗꯤ ꯃꯗꯨ ꯐꯥꯎꯕ ꯇꯦꯛꯑꯒ ꯇꯥꯔꯛꯀꯅꯤ꯫ ꯑꯩꯈꯣꯏꯒꯤ ꯍꯛꯆꯥꯡꯒꯤ ꯁ꯭ꯇꯔꯛꯆꯔꯁꯦ ꯑꯩꯈꯣꯏꯒꯤ ꯑꯀꯣꯏꯕꯗ ꯂꯩꯔꯤꯕ ꯑꯅꯥꯕ ꯄꯨꯝꯅꯃꯛꯁꯦ ꯑꯩꯈꯣꯏ ꯏꯁꯥꯅ ꯑꯣꯏꯍꯜꯂꯛꯄꯅꯤ ꯍꯥꯏꯕꯁꯤꯒꯤ ꯗ꯭ꯔꯣ ꯇꯧꯏ꯫ ꯀꯩꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯍꯛꯆꯥꯡꯗ ꯑꯅꯥꯕ ꯅꯠꯇ꯭ꯔꯒ ꯆꯩꯅꯥ ꯃꯌꯥꯝ ꯑꯃ ꯂꯩ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯅ ꯂꯣ ꯑꯣꯐ ꯑꯦꯇ꯭ꯔꯦꯛꯁꯟꯁꯦ ꯁꯤꯖꯤꯟꯅꯔꯒ ꯑꯅꯥꯕꯁꯤꯡꯗꯨ ꯐꯍꯟꯕ ꯉꯝꯒꯗ꯭ꯔꯥ? ꯅꯣꯕꯦꯝꯕꯔ 23ꯗ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯈꯤ, ꯑꯩꯁꯦ ꯁ꯭ꯄꯥꯏꯟ ꯀꯦꯟꯁꯔ ꯇꯧꯔꯦ꯫ ꯑꯗꯨꯕꯨ ꯑꯩꯒꯤ ꯊꯃꯣꯏ ꯃꯅꯨꯡꯗ ꯏꯁꯥꯅ ꯈꯟꯖꯈꯤ ꯑꯩꯒꯤ ꯑꯅꯥꯕꯁꯦ ꯐꯈ꯭ꯔꯕꯅꯤꯅ꯫ ꯑꯩꯅ ꯃꯇꯝ ꯄꯨꯝꯕꯗ ꯍꯥꯏꯖꯩ, ꯑꯩꯒꯤ ꯑꯅꯥꯕꯁꯦ ꯐꯍꯟꯕꯒꯤꯗꯃꯛꯇ ꯊꯦꯡꯛ ꯌꯨ꯫ ꯑꯩꯒꯤ ꯑꯅꯥꯕꯁꯦ ꯄꯨꯡꯐ ꯐꯔꯕꯅꯤ ꯍꯥꯏꯕꯁꯦ ꯑꯩ ꯏꯁꯥꯅ ꯆꯞ ꯆꯥꯅ ꯊꯥꯖꯈ꯭ꯔꯦ꯫ ꯑꯩꯒꯤ ꯍꯛꯆꯥꯡꯗ ꯀꯦꯟꯁꯔ ꯅꯥꯈꯤꯕ ꯂꯩꯇꯦ ꯍꯥꯏꯅ ꯏꯁꯥꯅ ꯈꯟꯖꯩ꯫ ꯑꯩꯅ ꯃꯇꯝ ꯄꯨꯝꯕꯗ ꯀꯣꯃꯦꯗꯤꯒꯤ ꯐꯤꯂꯝꯁꯤꯡ ꯌꯦꯡꯉꯝꯃꯤ꯫ ꯑꯩꯒꯤ ꯐꯦꯃꯤꯂꯤꯒ ꯄꯨꯟꯅ ꯃꯇꯝ ꯄꯨꯝꯕꯗ ꯅꯣꯛꯑꯒ ꯂꯩꯔꯝꯃꯤ꯫ ꯏꯁꯥꯅ ꯏꯁꯥꯕꯨ ꯇꯦꯟꯁꯟ ꯂꯧꯅꯅꯕꯒꯤ ꯃꯊꯧ ꯃꯐꯨꯠ ꯇꯥꯗꯦ꯫ ꯑꯩ ꯏꯁꯥꯅ ꯈꯪꯉꯤ ꯑꯗꯨꯗꯤ ꯑꯩ ꯏꯁꯥꯅ ꯏꯁꯥꯁꯦ ꯂꯥꯌꯦꯡꯖꯔꯤ ꯃꯇꯝꯁꯤꯗ ꯇꯦꯟꯁꯟ ꯂꯧꯕ ꯇꯥꯔꯒꯗꯤ ꯀꯌꯥꯝ ꯌꯥꯝꯅ ꯈꯨꯗꯣꯡꯊꯤꯔꯛꯀꯅꯤ ꯍꯥꯏꯕꯗꯣ꯫ ꯑꯩꯈꯣꯏꯒꯤ ꯍꯛꯆꯥꯡꯗ ꯑꯗꯨꯒꯨꯝꯕ ꯒꯨꯟ ꯈꯔ ꯌꯥꯎꯔꯤ ꯏꯁꯥꯅ ꯏꯁꯥꯁꯦ ꯂꯥꯌꯦꯡꯖꯅꯕꯒꯤ꯫ ꯑꯩꯈꯣꯏꯒꯤ ꯁ꯭ꯀꯤꯟꯁꯤꯗ ꯂꯦꯟꯕ ꯇꯥꯔꯒꯁꯨ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯃꯁꯥꯅ ꯑꯗꯨꯝ ꯐꯖꯟꯖꯈꯤ꯫ ꯀꯩꯒꯨꯝꯕ ꯕꯦꯛꯇꯦꯔꯤꯌꯥꯅ ꯏꯐꯦꯛ ꯇꯧꯕ ꯇꯥꯔꯒꯁꯨ ꯑꯩꯈꯣꯏꯒꯤ ꯍꯛꯆꯥꯡꯗ ꯌꯥꯎꯖꯔꯤꯕ ꯏꯝꯃꯨꯟ ꯁꯤꯁꯇꯦꯝꯅ ꯃꯗꯨ ꯃꯁꯥ ꯃꯇꯣꯝꯇꯅ ꯊꯦꯡꯅꯖꯈꯤ꯫ ꯗꯤꯁꯇꯤꯁ ꯍꯥꯏꯔꯤꯕ ꯑꯅꯥꯕꯁꯦ ꯑꯗꯨꯒꯨꯝꯕ ꯃꯤꯗ ꯂꯩꯕ ꯌꯥꯔꯣꯏ, ꯃꯥꯒꯤ ꯃꯥꯏꯟ ꯑꯃꯁꯨꯡ ꯍꯦꯜꯊ ꯂꯣꯏꯅ ꯐꯤꯠ ꯑꯣꯏꯕ ꯃꯤꯗ꯫ ꯁꯣꯝꯒꯤ ꯍꯛꯆꯥꯡꯁꯦ ꯁꯦꯀꯦꯟ ꯈꯨꯗꯤꯡꯗ ꯀꯥꯎꯟꯁꯤ ꯀꯥꯎꯟ ꯂꯥꯛ ꯀꯌꯥ ꯁꯦꯝꯖꯩ, ꯂꯥꯛ ꯀꯌꯥ ꯑꯃꯁꯨ ꯃꯁꯥꯅ ꯃꯥꯡꯍꯟꯖꯩ꯫ ꯑꯩꯈꯣꯏ ꯍꯛꯆꯥꯡꯒꯤ ꯑꯣꯔꯒꯥꯟꯁꯤꯡꯁꯦ ꯆꯦꯟꯖ ꯇꯧꯏ꯫ ꯑꯣꯔꯒꯥꯟ ꯈꯔ ꯑꯃꯗꯤ ꯌꯥꯝ ꯊꯨꯅ ꯇꯧꯈꯤꯕꯁꯨ ꯌꯥꯎꯏ, ꯑꯣꯔꯒꯥꯟ ꯈꯔ ꯑꯃꯅ ꯆꯦꯟꯖ ꯇꯧꯔꯛꯄꯗ ꯆꯍꯤ ꯑꯃꯅꯤ ꯆꯪꯈꯤꯕꯁꯨ ꯌꯥꯎꯏ꯫ ꯁꯨꯃꯥꯏꯅ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗ ꯄꯨꯔꯥ ꯑꯅꯧꯕ ꯑꯃ ꯑꯣꯏꯔꯛꯏ꯫ ꯁꯣꯝꯁꯦ ꯑꯅꯥꯕ ꯑꯃꯒꯤ ꯋꯥꯈꯜ ꯈꯜꯂꯤꯕ ꯑꯣꯏꯔꯒꯗꯤ ꯃꯗꯨꯅ ꯑꯅꯥꯕ ꯍꯦꯟꯅ ꯄꯣꯛꯍꯟꯅꯅꯕꯒꯤ ꯃꯆꯥꯛ ꯑꯣꯏꯍꯜꯂꯤ꯫ ꯁꯣꯝ ꯇꯦꯟꯁꯟ ꯑꯃꯐꯥꯎ ꯂꯧꯕꯤꯒꯅꯨ, ꯁꯣꯝꯒꯤ ꯑꯅꯥꯕꯗꯣ ꯗꯣꯛꯇꯔꯗ ꯁꯤꯟꯅꯈ꯭ꯔꯣ꯫ ꯁꯪꯁꯥꯔꯁꯤꯗ ꯃꯤ ꯃꯈꯜ ꯑꯅꯤ ꯂꯩ꯫ ꯑꯍꯥꯟꯕ ꯃꯈꯜꯒꯤ ꯃꯤ ꯃꯈꯜꯁꯤꯗꯤ ꯑꯇꯣꯞꯄ ꯑꯁꯥ ꯑꯃꯗ ꯍꯤꯡꯉꯤ, ꯅꯨꯡꯉꯥꯏꯕ ꯑꯁꯥ, ꯁꯥꯟꯅꯕ ꯅꯠꯇ꯭ꯔꯒ ꯑꯇꯣꯞꯄ ꯏꯟꯖꯣꯏ ꯇꯧꯅꯅꯕ ꯍꯣꯠꯅꯩ, ꯇꯦꯟꯁꯟ ꯑꯃꯐꯥꯎ ꯂꯧꯗꯅꯕ ꯍꯣꯠꯅꯖꯩ꯫ ꯑꯗꯨꯒ ꯑꯅꯤꯁꯨꯕ ꯃꯈꯜꯒꯤ ꯃꯤꯁꯤꯅ ꯃꯥꯒꯤ ꯑꯅꯥꯕꯁꯤꯗ ꯍꯦꯟꯅ ꯈꯟꯖꯜꯂꯒ ꯍꯦꯟꯅ ꯅꯥꯍꯜꯂꯤ꯫ ꯑꯁꯤꯒꯨꯝꯕ ꯃꯈꯜꯒꯤ ꯃꯤ ꯃꯈꯜꯁꯤꯅ ꯃꯥꯒꯤ ꯍꯛꯆꯥꯡ ꯃꯅꯨꯡꯒꯤ ꯑꯣꯔꯒꯥꯟꯁꯤꯡꯁꯦ ꯂꯣꯏꯅ ꯕꯔꯕꯥꯗ ꯇꯧꯏ꯫ ꯃꯔꯝꯗꯤ ꯑꯩꯈꯣꯏꯒꯤ ꯖꯖꯃꯦꯟ ꯑꯃꯁꯨꯡ ꯑꯩꯈꯣꯏꯒꯤ ꯄꯨꯛꯅꯤꯡꯁꯦ ꯃꯇꯝ ꯄꯨꯝꯕꯗ ꯃꯊꯧ ꯇꯧꯏ, ꯀꯩꯅꯣꯝ ꯑꯗꯨꯝ ꯁꯦꯝꯒꯠꯅꯅꯕ ꯍꯣꯠꯅꯩ꯫ ꯑꯩꯈꯣꯏꯒꯤ ꯍꯛꯆꯥꯡꯁꯤꯗꯒꯤ ꯇꯦꯟꯁꯟꯁꯤ ꯂꯧꯊꯣꯛꯈꯤꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯍꯛꯆꯥꯡꯁꯦ ꯃꯁꯥꯒꯤ ꯃꯊꯧꯗꯣ ꯐꯖꯅ ꯇꯧꯔꯛꯀꯅꯤ꯫ ꯑꯩꯅ ꯀꯦꯟꯁꯔꯅ ꯅꯥꯕ ꯐꯥꯎꯕꯁꯨ ꯐꯔꯛꯄ ꯎꯔꯦ, ꯃꯤꯠ ꯎꯔꯨꯗ꯭ꯔꯕ ꯐꯥꯎꯕꯗꯁꯨ ꯍꯟꯗꯅ ꯎꯔꯛꯄꯁꯨ ꯎꯔꯦ꯫ ꯑꯩꯗꯤ ꯁꯨꯃꯥꯏꯅ ꯍꯥꯏꯅꯤꯡꯉꯤ, ꯑꯩꯈꯣꯏꯒꯤ ꯍꯛꯆꯥꯡꯒꯤ ꯑꯅꯥꯕ ꯄꯨꯝꯅꯃꯛꯁꯦ ꯑꯩꯈꯣꯏ ꯀꯣꯛꯅ ꯐꯍꯟꯕ ꯉꯝꯃꯤ꯫ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯁꯦ ꯏꯁꯥꯅ ꯆꯦꯟꯖ ꯇꯧꯖꯕ ꯉꯝꯃꯤ, ꯂꯣꯏꯅꯃꯛ ꯐꯍꯟꯕ ꯉꯝꯃꯤ꯫ ꯃꯥꯔꯆꯀꯤ ꯇꯥꯔꯤꯛ 10, 1981 ꯃꯗꯨꯒꯤ ꯅꯨꯃꯤꯠꯇꯣ ꯑꯩꯒꯤ ꯄꯨꯟꯁꯤꯁꯤꯗ ꯑꯃꯨꯛ ꯍꯟꯅ ꯀꯥꯎꯕ ꯉꯝꯂꯣꯏ꯫ ꯅꯨꯃꯤꯠꯇꯨꯗ ꯄ꯭ꯂꯦꯟ ꯀ꯭ꯔꯦꯁ ꯇꯧꯕꯗꯒꯤ ꯑꯩꯒꯤ ꯍꯛꯆꯥꯡꯁꯦ ꯂꯣꯏꯅ ꯃꯇꯦꯛ ꯇꯦꯛꯇ ꯂꯩꯈ꯭ꯔꯕꯅꯤ꯫ ꯅꯨꯃꯤꯠꯇꯨꯗ ꯑꯩꯒꯤ ꯌꯦꯡꯂꯦꯟ ꯁꯔꯨꯁꯨ ꯇꯦꯛꯈꯤ, ꯑꯗꯨꯒ ꯑꯩꯒꯤ ꯊꯃꯣꯏꯁꯨ ꯀꯥꯏꯈꯤ, ꯂꯣꯏꯅꯅ ꯍꯛꯆꯥꯡꯒꯤ ꯁꯔꯨ ꯀꯌꯥ ꯑꯃ ꯃꯇꯦꯛ ꯑꯣꯏꯈꯤ꯫ ꯑꯩꯒꯤ ꯄꯨꯟꯁꯤ ꯆꯨꯞꯄꯁꯦ ꯐꯃꯨꯡꯁꯤꯗ ꯇꯥꯗꯅ ꯂꯩꯕ ꯅꯠꯇꯅ ꯑꯇꯣꯞꯄ ꯂꯝꯕꯤ ꯑꯃꯐꯥꯎ ꯂꯩꯈꯤꯗ꯭ꯔꯦ꯫ ꯗꯣꯛꯇꯔꯒꯤ ꯇ꯭ꯔꯤꯠꯃꯦꯟ ꯃꯌꯥꯝꯗꯨꯁꯨ ꯑꯩꯉꯣꯟꯗ ꯀꯔꯤꯝꯇ ꯀꯥꯟꯅꯗ꯭ꯔꯦ꯫ ꯀꯔꯤꯝꯐꯥꯎ ꯎꯄꯥꯏ ꯂꯩꯇ꯭ꯔꯕ ꯃꯇꯝꯗꯨꯗ ꯑꯩꯅ ꯑꯥꯁꯥ ꯇꯧꯏ, ꯑꯩꯒꯤ ꯈꯣꯡꯁꯤꯅ ꯍꯣꯁꯄꯤꯇꯥꯜꯁꯤꯗꯒꯤ ꯊꯣꯛꯑꯒ ꯆꯠꯆꯒꯅꯤ ꯍꯥꯏꯅ ꯑꯥꯁꯥ ꯇꯧꯈꯤ꯫ ꯑꯩꯒꯤ ꯋꯥꯈꯜꯁꯤꯗ ꯀꯔꯤꯝꯇ ꯇꯦꯛꯇ ꯀꯥꯏꯗꯕ ꯑꯃꯗꯧꯅ ꯋꯥꯈꯜ ꯈꯟꯕ ꯍꯧꯈꯤ꯫ ꯑꯩꯉꯣꯟꯗ ꯁꯨꯞꯅꯒꯤ ꯀꯣꯛ ꯁꯥꯟꯅꯕ ꯅꯠꯇꯅ ꯑꯇꯣꯞꯄ ꯂꯝꯕꯤ ꯑꯃꯐꯥꯎ ꯂꯩꯇꯦ꯫ ꯀꯩꯒꯨꯝꯕ ꯑꯩꯒꯤ ꯀꯣꯛꯁꯤꯅ ꯑꯩꯉꯣꯟꯗ ꯃꯇꯦꯡ ꯄꯥꯡꯕꯤꯕ ꯇꯥꯔꯒꯗꯤ ꯑꯩ ꯑꯃꯨꯛ ꯍꯟꯅ ꯍꯤꯡꯒꯠꯆꯕ ꯉꯝꯒꯅꯤ꯫ ꯃꯇꯝꯗꯨꯗ ꯑꯩ ꯅꯤꯡꯁꯥ ꯁꯣꯔ ꯍꯣꯟꯕ ꯐꯥꯎꯕ ꯌꯥꯝ ꯋꯥꯅ ꯍꯣꯜꯂꯤ꯫ ꯑꯩꯒꯤ ꯊꯕꯣꯡꯕꯤꯁꯦ ꯄꯨꯝꯀꯥꯏ ꯀꯥꯏꯈ꯭ꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯩꯒꯤ ꯊꯃꯣꯏ ꯃꯅꯨꯡꯗꯒꯤ ꯈꯣꯟꯖꯦꯜ ꯑꯃ ꯂꯥꯛꯏ, ꯑꯗꯨꯗꯤ ꯅꯤꯡꯁꯥ ꯁꯣꯔ ꯀꯟꯅ ꯍꯣꯜꯂꯨ ꯍꯥꯏꯕꯁꯤꯅꯤ꯫ ꯐꯥꯏꯅꯦꯜꯂꯤ ꯑꯩꯒꯤ ꯅꯤꯡꯁꯥ ꯁꯣꯔ ꯍꯣꯟꯕꯁꯦ ꯉꯝꯈ꯭ꯔꯦ꯫ ꯃꯇꯝꯗꯨꯗ ꯑꯩꯅ ꯑꯩꯒꯤ ꯀꯣꯛꯁꯤꯗ
नेगेटिव अमफाव चंगहनखिदे हाइबदी अइना हौवटलगा चटकनी हाइबसी सिदा ngamoi haiba makaise aige koksina sana loina thingaga thamjaki matamduda aina khanjakiba isana khongna chatchagani haibado maduduki opposite negative word ngamloi nang tawba ngamoi haiba pot makaise ai koksina loina khatoga thami sukjang changhankide matamduda aige subnagi asa ama khaktani madudi Christmas ki numita hospital sidagi isagi khongsina thoktaga chatchakidabani haibaduni asengba ki wena su Christmas ki numita aigi isana mafamdagi khongsina hospital dagi thoga lakhi doctor punumak na hai masi oi thokpa yadaba wafamni hajik hujikta naraga leiriba siga program si engbiriba mi punumak ta ina haijening bati miyoiba singse masana pamjabado future da su aduma koirehi kaigumai khoina podam urubada madu pame masegi weningi supanek ta hai maduda tingthorei ba energy do adugi same ekhoina pamda ba thabam to bukan su adum tore madu loijangadamni madu thugai gidamni madu manghangadamni sumaina masigi samaj se amaga khana chainaraga benthoi akhoi ki aksangi anabagi mayoktabu orasu cancer gi mayoktabu orasu drug ki mayoktabu orasu Orang cinti ki mayoktabu orasu terrorist ki mayoktabu orasu aikoina pamdaba mafam punumakta aikoi thengai nei asumaina aikoina khana chainaba matamduda anauba energy puthoga sinai aikoina pamdaba potsingse thingnanabagi madugi damakta aikoina thengai nabado maduna aikoi punsida hanjan thokhali aikoise drug ki against the targati drug hengalakani ko war gi against the officer gati war adami hengalakani maramdi akhoi gi focus se madugi pamdaba potu dani masigi rule se politician sing yamna sanai masibu karamba gyan ta ba mi makhal gi thabakno akhoi gi energy di khatna chainaba phuna yeilaba da loina tingthoe akhoi na oi haning da pot ta ta aduguma mafam da de akhoi si energy tingthoktre maduna education knowledge sengakadaba shanti hoigidaba nungsi yaifana ingjikna pangidaba adomdadi energy ama voting thoktre madunadi afaba kamain lakani Mother Teresa na hirami aingonda war gi rally orgadi amba khana korakanu aduga shanti gi rally orgadi aibu kopiro mana universe ki secret se khangbanani noi sokhalo mana sima tamda mayamda pirama chakhrisi kaino kaigumba war gi mayokta rally chatpa targati ado shanti gi misang sangbiyu kaigumba sana thaknaba laitabagi rally chatpa orgati watta padabado adugi misang sangbiyu kaigumba nangse akhanaba politician amagi mayok oiba targati mabu nungsidaba singdo adugi mayokta lepo maram asinane election ayambada mine yamna pamnadaba neta do adudana bohot adum ngamise maramdi mi punumakki energy wakhal punumakse adugumba politician dugi mayedani maram aduna mana bohot ngambani tasenamakti noina yamna pamdaba poto madu khakta khalli madu khakta tawi madu khakta pai madudagi pamdaba potugi hena kalpana tawi masida mina hangange adudi samasida thoiba negative singse ama phoba khoi khangjallaroidra aigi pakhumdi khangdi khangjangadamni adubu maduda pomlup saloidabani aina sibadi yaningi adudi somna somgi thamoi nungki khonjense sina mapanda leiriba mayam khonjen sidagi hena kanba taragati somse nangi punsigi mapu oijaramni ahanbada stable oiro aduga pamdaba posingdo nangi wakhalda luthoga thamo aduga nangna khwai pamsaba poto nangna koi henningi poto adumdo wakhaldo focus tawbiro akhoi gi energy se wakhalna chatpa domda challi world se change tawbase nangi thabak nate miyoiba samaj sibu change tawbasisu somgi thabak nate somna tawgadabadi nature gi chen thari bai cheldo aduga punna taw thaminagadabani maduda oirakpa situation punumakta enjoy tawgadabani somgi koktaso masigi wahangse lambe yai
सिगी सेक्रेट पुनमक्से अखोइना पाइरगा मेनू कार्ड सिनरगा ऑर्डर तौनिंग तौरगा सुमाइना तौरकप तारगदी नेचरदा लेरिबा पुनमक्से अखोइना लोइना लोइथोखिरोइद्रा मसी फांगननबैदमक्ता मी पुनमक सिनरोइद्रा तसेंगनमक्ति नेचरगी मफमदा अवाटपा अमफु लेते मियोइबा समाजकी कोकसिदा अदुगुम्बा भाइरस अमा लै लोइथोकपा नाइखनी हैबगी मसिगुम्बा ओइदा पादबा मचिन थीबा भाइरससिना अदुगुम्बा मियोइबगी कोकता याउरिबा मचिन थीबा पोतो मदुना मियोइबसिदा पोखल्ले लिक्सनबा कीजबा हिंजन्ना पामजनबा मदुगी सिंगदुना अखोइगी जजमेंट सिसु चेंज तौहनबने असेंगबा वफमदि नेचरदा अखोइना दरकार लेरिबसिदगी हेंदोक थोइदोकना लै अवाटपा अमफु लेते अखोइना खलेबदो अदुदगी हेंदोक थोइदोकपा पॉजिटिव थॉट लै हेंदोक थोइदोकपा नुंगसिनबा हेंदोक थोइदोकपा याइफाबा मयाम अमा लै पृथ्वीसिदा पोखिबा अफावसिंगसिना हाइरम्मी पृथ्वीसिदा अखोइ नुंगाइ याइफाना एन्जॉय तौगदबनी मी खुदिमक्से माना माना पामजखिबा पोतो फंगनबा होनै मी खुदिमा वखल मानदे अइना पामबा फी अमना पामदे अइना पामबा एक्सपीरियंस अमना पामदे अखोइ अपामसिंगसे लोइना तोंगान तोंगाली अखोइना खल्ली लेरिबा अफबसिंगसे लोइथोकपा नाइबा पोनी अदो अखोइना उ फंगदबा पोनी अखोइना पामेबा पुनमक्से लोइना फंगबा याय मदुगीदमक्ता फंगनिंगबगी आराम खरौंग अमा दरकार होय मदु पामबा दरकार होय मदुगी कल्पना तौबा दरकार होय मदुगीदमक्ता होनबा दरकार होय सुखसोय सोयदना फंगनी अखोइगी अकोइबता लेरिबा पॉजिटिविटी मयामसे सी पुनमक्सु मसक खंदो मदुगीदमक्ता प्रेयर तौ कईगुम्बा सोमगे पुनसीदा अदुगुम्बा फत्तबा सिचुएशनदा लेबा तारगसु मदुगे मायोक्ता खन्ना चैनरगा येनरगा एनर्जी मांगहनबिगनु हौखिबा हिस्ट्रीदा पॉलिटिशियन मयाम अमना मसीगी सीक्रेट से खंगबा ngamdre मदुना मोहि माइथीखी होजिककी जमाना सिदा पोइबा अखोइसे लेबक यामना फरबनी अखोइना हाइनिंग तौनिंगबा पुनमक्से सोमगी खुदोमिदा लोइन लेरबनी एग्जाम्पल होइना सोमगी खुदसे येंबियो सोमगी खुदसे याम कनबदोना हुई अदुबु यामना कनबा पोटसि नते सिगी खुदसिदा अखोइना माइक्रोस्कोपना येंबा तारगदी मदुदा सुमनगी एनर्जी खक्ता उगनी पृथ्वीसिदा लेरिबा मियोइबगी हक्चांगबु ओरसु समुद्रगी इसिंगबु ओरसु वायरगी ताराबु ओरसु सि पुनमक्से एनर्जीना सेमनी मसी ग्यान तानबैदमक्ता अखोइ येंगसे संसारसिदा यूनिवर्स लेरे यूनिवर्ससिदा पृथ्वी लेरे पृथ्वीदगी मियोइबा लेरे मियोइबसिगी हक्चांग मनुंगसि चंगमतमदा हक्चांगी मनुंगदा पार्ट मयाम लै पार्ट सिगी मनुंगदा ऑर्गान मयाम लै सुमाइना मथंग मथंग संसंग्रगा लास्ट लेमहौरिसे एनर्जी नि नेचर द लेरि पुनमक्से एनर्जी गातनी सोमसे करम्बा शहर दसु लैसनो सोमना लेरि मफमदुदा सोमगी हक्चांग मनुंगदा याउरिबि एनर्जी से सिजिना सोमगी शहर से हप्ता अमा चुपना मलहनबा ngami अखोइगी हक्चांग से येंगमतमदा कनबा मालगसु मसिगी मनुंग हक्चल येंगमतमदा सुमदगी एनर्जी खक्तनी अतोपा कयमते याउदे सोमना क्वांटम फिजिक्स की साइंटिस्ट हंगो अखोइगी हक्चांग से करीना सेमबनोना माना खुमकनी सुमनगी एनर्जी खक्तना सेमी मसिगी एनर्जी से लुथोपसु यारोय सागतपसु यारोय हानदगी लेरममनी हयेंग पौसु तुम लेरनी अखोइगी धर्मगी ओजा गुरु सिंगदा हंग तारगती मागी पहुंसु हरकनी अखोइ मियोइबगी हक्चांग से ईश्वरना सेमबनी ईश्वर हाबती अदुगुमा एनर्जी अखोइना सेमुबसु ngमोय अखोइना लोइथोबसु ngमोय हानदगिसु लेरममनी हयेंग पौसु लेगनी सोमना खनब्रा अखोइ हक्चांग से याम कन थौई सिदा कनबा पोनी सिगी मनुंगदा अखोइगी थवाई अमा याउरी मदुगी थवाईदो अखोइना उरुबसु फंगोय पृथ्वीदा लेरिबा पोट खुदिमक्से अमगा अमगा लोइना मरी लेनै लोइना समनै अखोइना उदबा खक्की वानी पृथ्वी पुम्बसिदा सुमनगी एनर्जी अमा खक्तना सेमनी अखोइ मोइबगी हक्चांगसे सिदी सुमनगी थवाईगी मकुनी अखोइगी थवाई हेबसिदी
ꯁꯤꯕ ꯅꯥꯏꯗꯕ ꯄꯣꯠꯅꯤ꯫ ꯁꯣꯝꯒꯤ ꯍꯛꯆꯥꯡꯁꯤꯁꯨ ꯏꯅꯔꯖꯤꯅ ꯁꯦꯝꯕꯅꯤ꯫ ꯁꯣꯝꯒꯤ ꯊꯃꯣꯏ ꯃꯅꯨꯡꯁꯤꯗ ꯄꯨꯔꯥ ꯁꯪꯁꯥꯔ ꯑꯃ ꯁꯦꯝꯖꯕꯁꯨ ꯉꯝꯃꯤ꯫ ꯉꯁꯤꯒꯤꯗꯃꯛꯇꯗꯤ ꯗ ꯁꯦꯀ꯭ꯔꯦꯠ ꯗꯣꯀꯨꯃꯦꯟꯇꯔꯤ ꯐꯤꯂꯝꯁꯤ ꯂꯣꯏꯁꯤꯟꯖꯔꯦ꯫ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯃꯁꯤꯗꯒꯤ ꯍꯦꯟꯅ ꯀꯥꯟꯅꯕ ꯑꯃ ꯑꯞꯂꯣꯗ ꯇꯧꯖꯔꯛꯀꯦ꯫ ꯑꯔꯣꯏꯕ ꯑꯣꯏꯅ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯊꯦꯡꯛꯁ ꯐꯣꯔ ꯋꯥꯆꯤꯡ꯫